ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜꯅꯤ ꯂꯧꯁꯤꯡꯅꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ 7 April 2021ꯗ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯕ ꯋꯦꯕ ꯁꯤꯔꯤꯁ Aspirants- ni. ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 9.2 ꯔꯦꯇꯤꯡ ꯐꯪꯗꯨꯅ 93% Google ꯌꯨꯖꯔꯁꯤꯡꯅ ꯂꯥꯏꯛ ꯇꯧꯈꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯃꯈꯛꯅꯤ. ꯍꯥꯏꯔꯤꯕ ꯋꯦꯕ sseries asi UPSC aspirants marup ahumkhak haibadi Abhilash Guri amadi SK makhoigi past amasung present gi oiba wari aduni makhoigi haukraba UPSC aspirant ama oina makhoina Delhi gi Rajendra Nagar da makhoina UPSC exam asibu karamna fawnana bahona khibage amadi Rajendra Nagar asidagi thokraba matungda makhoigi punsi karamna lenkhibage haibagi wari aduni. Web series asida maroiba saktam langliba singdi Abhilash Sarmagi saktam da Naveen Kasturiya, Guri gi saktam da Shivankit Singh Parihar, Sweat Ketu Mayamgi ni SK gi saktam da Abhilash Thaflial, Sandip gi saktam da Sunny Hinduza, Dara gi saktam da Namita Dove, Diva Navam gi saktam da Tangam Salin, Amadi Walia Uncle gi saktam da Kuljip Singh ni. Loinana Web series asi Lions Gold Awards yauna tonganba award ahum amadi nomination kayada chunba ngamki. Web series asigi samlakpa wari khara miyamna khangminarabanina wari asi wari liriba isadagi amuk taminarasi. Web series asi punna season anini ahanba oina miyamna khudol tamjariba asi ahanba season gi ahanba episode oduni. Mayamna ahanbada ubiriba sin asi nupa amakhakna mayamda Sizinaba loikraba bottle asi matau karamna hundokani haiduna hanglammi maduda nupa amana bottle adu lauraduna bottle adu bunamsinduna asungna hundokani taklammi maduda wa ngangliba nipa aduna bottle adubu machinna kamthoktuna hanagi septa amuk hanjalhalammi mahakna hairami sizinaba loikraba fatraba bottle aduda thaknaba ising haptuna sizinei masi thoktanaba loikraba bottle makum asi bottle manungda hapchinduna bottle asi namsinlabadi makum asi lokthokpa yararoi bottle asi amuk sizinaba yararoi asumna tawrabadi amotpa ising thakadaba adudagi ekoina kanba ngamgani haina miyamna takli miyamna magi wahai asi tabada thagatpaga loinana khuba khurami asumna sinasi loisile Matangi sanasida uriba si IAS thabagi preparation tawriba mahirosingbu takpi tambibagi saktamduni oja aduna hai leibak amabu ahongba purakpada lambenani leigani workers farmers revolutionists singdai ohelakpa ama atopa amana IAS IPS IRS awangba thaktagi ohelakpa ama hausikti nakoi aspirants singni nakoi gi future da nakoi IAS oigani nangi nakal da family ba mahakna kariginu oirodoriba Nangonda yauriba tongan basi karino haina mahiroi sing aduda oja adun hanglami mahiroi amana mahak sukan na hotnarabadi oiba ngamgani haina khumlami makhata na oja aduna amu sit amakhaktamak leirabadi kamdogani hanglami mahiroi aduna amuk ama adu ehakna oigani hairami oja aduna haiki maduni aini na khoida hangliba asi nahakna oigidawriba asi karino nangonda yauriba top adu karino mahiroi aduna Pukchul sengmana ni haina khumi oza aduna pukchul sengmana nangna UPSC pass to bangamloi mahiro singi tongan ba khum pirami madugi maraktagi oza aduna pakum ahum khak lokholami patience haibadi khangba kanba perseverance haibadi lengdana khongfam chetna honaba amadi dedication mahaki thabak mathau aduda kathokpa magul ahum asi leiba misak aduna IAS oiba ngamgani Nakoi Tengu oigadabani, Teba oirodabani, Masi asangba khongchut amani. Mi ayamana ashamangduna mafam asidagi chatkigani. Rajendra Nagar asigi ashugumlaba, mai pakidraba ashamang kiba kaya asigi wari kanana tabangamgani. Wari kaya mafam asida hauki amasung loishinki, kara amana itihas oheli. UPSC exam na chungshilibashi physical khaktamag natte, aikoi pungning wakhal busuni. Ishabu thazabana maram oiraga. Ahanba anishuba ahumshuba mari shuba sumaithire chahi tarukki matam asi mangle lairik yamna parurabasu nahaki manung adudadi ihang hangbagumna faure nangna hotnajaba adu kanamatana ubiroi miyoisingna maithiba medal hukpigani sincere oidabana maram oiraga UPSC mai paktribani haibigani
Nakhoi marakta 99.9% amadi IS oiroi. Aina nakhoi bu fagi tauba natte. Masi achumba du haibani. Miyoi lak tara ni thoina parikya shibu thari. Masi gi maraktagi prelims ki matungda lehaugadoriba mahiroi asi sumdagi lising tarawnga khaktani. Masidagi amuk mains ki matungda lehaugadoriba asi lising ahumni. Lising amana interview gi matungda lehaugani. Masina haibadi classroom asidagi nakhoi amakhakna IS oirakpasu yai. Nakhoi hojik kirabra sir na nakhoi bu demoralize towi haiduna nakhoi da farungani. Mahakna akhoi gi thajaba sibu kahele. Adubu nakhoi gi preparation adudi makha taw. Nakhoi lairi kanna hotnagadabani. Maduna nakhoi bu matik leiba UPSC aspirant ama ohengani. UPSC exam asi lui. Masi arrive exam natte. Aigi thingusing nakhoi na masida chongu nakhoi gi mangla nadu fangdana bohno haiki. Asumna numit asigi class solution duna sinna silosile. Ngasai dagi larik tagliba nupa asi atay kana sunate web series asigi mamang na panjokiba marup ahumgi manungda yauriba UPSC gi aspirant ama oiramkiba mayam gin SK haraga khangnaba sweat ke juni. Mathangi sinna sida mayam no biriba asi hotel amada cha thakna Mahiroi ani khakna SK sir gi maramda wari sari ahanba mahiroi aduna SK sir na hariba singsi aibu tasengna motivate tawi kaigumba kanda nokningbusu yawi amadi mahaki atopa mamanaba adubu makoigi SK sir gi batch aduda yaunabasu harami adubu atopa mamanaba aduna aihaki optional subject asi problem khara leigani ahanba mahiroi aduna haki Subject kun gi mathakta ani academy de yauri masida khwadi gi farava oja kaya yauri bani asumna wari watai khara sanaraga cha thakfam adudagi mahiroi ani asi hogatuna jatkhre mahiroi ani asina cha thaktuna famliba hotel simaktada guri su famli bani mahiroi ani aduna ngangnariba sing adu mahak sutari bani guri mahaki phone aduda video makhak yengduna lei SK sir su hotel aduda lakladuna Noktuna guri bu yengduna lei. Makoyani kaungnei nungairibra hangnei guri na hangli. Nahak karamba kandagi mafam masida lairik takpa hauribano. SK sir na khumli. Uncle na sotharaba experiencing gi institute ama hangbani. Masida aina lemna pung ahum fawwa lairik takpi gani haina. Uncle su haraure, mahiroi sing su haraure, ay suni masida ay gi punsi saruk yari. Guri na SK ki koki samsing adubu yengi. Maduda SK na karino nangna yengliba adubu Gurina karamba makhalgi hairstyle no nangise karigi nangi samasi asumna hollibano maduda SK na masina aibu senior malhalibani natrabadi mahiroi singna aina tagliba sing asi lauraroi adunani maduda Gurina nahak senior mananaba kyara khonakigani nangi sigi hairstyle asidi apang mamale maduda SK na aibo dumna haiganu karigumba aina nangi sammadugi amuk hairaklabadi nahak dungairoi maramdi guri asidi sammamatta yaudrabani mahaki makok asi pungtang tangle makhoi ani adu nokminai SK na amu mamangi thani paladu nahak kadai de leiroi guri na amu ai thawak khara chinmanani SK na makha taduna Nahak NGO yaubagi aina nangbu Facebook ta ukre khungup ki karwarda black money yamna yawi Gurina amu NGO haibasi black money nate masi IAS khudingmak pukjul sengdi haibaduga manai pukjul sengba kharadi yaugani SK na maduda nahak Abhilash asisu pukjul sengdi haina khanbra Guri maithongi fibam thun hongjili khajik mamsili aduga sumna hairei Aina kamdouna khangani mahakti aigi area adugi district magistrate natte SK na nangi area adugi DMD oiramloi adubu mahak nahaki marupni Gurina amuk ngakna marup adubu hokiba jahi tarukta engonda wari hairami maduda SK na amuk mangonda nangi asauba adu hauji phawaloiramdri Gurina haiki adugumba pukjal sengdabagi masak adu ai shungu ukidre SK na khara karemnaba mawongdani nangna magi masak sungu uramlaroi adubu mahaki video adudi mapung phanuramgani nahakna yenglamliba adu karino haina ahumlak noktuna Gurida hai wafam adu Gurina thaidongdana honarami
ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇ ꯈꯪꯍꯟꯖꯔꯝꯒꯦ ꯃꯗꯨꯗꯤ ꯃꯌꯥꯝꯅ ꯑꯍꯥꯟꯕꯗ ꯎꯕꯤꯈ꯭ꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯕꯤꯂꯥꯁꯅꯤ ꯃꯍꯥꯛꯁꯨ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ UPSC aspirant ꯑꯃꯈꯛꯅꯤ ꯃꯃꯥꯡꯗ ꯒꯨꯔꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯁꯨ ꯑꯕꯤꯂꯥꯁꯀꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯅꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯃꯌꯥꯝꯅ ꯎꯔꯤꯕ ꯑꯁꯤ ꯑꯕꯤꯂꯥꯁ ꯑꯃꯗꯤ SKꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯤ ꯑꯕꯤꯂꯥꯁꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯁꯕꯖꯦꯛ ꯑꯁꯤ ꯍꯣꯡꯗꯣꯛꯄ ꯄꯥꯝꯃꯤ ꯃꯍꯥꯛꯅ ꯑꯍꯨꯝꯂꯛ ꯐꯦꯜ ꯑꯣꯏꯈ꯭ꯔꯤꯕ ꯑꯁꯤ ꯁꯕꯖꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯑꯗꯨꯅ ꯑꯁꯣꯏꯕ ꯑꯁꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕ ꯄꯥꯝꯗ꯭ꯔꯦ ꯃꯗꯨꯗ SKꯅ ꯌꯥꯗꯦ ꯅꯍꯥꯛ ꯁꯕꯖꯦꯛ ꯑꯁꯤ ꯍꯣꯡꯒꯅꯨ ꯃꯁꯤ ꯅꯍꯥꯛꯀꯤ ꯂꯥꯁ ꯑꯦꯇꯦꯝꯅꯤ ꯂꯥꯁ ꯑꯦꯇꯦꯝꯗ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯁꯕꯖꯦꯛ ꯑꯗꯨ ꯍꯣꯡꯅꯗꯦ ꯅꯍꯥꯛ ꯃꯥꯔꯛ ꯍꯦꯟꯅ ꯋꯥꯡꯅ ꯐꯪꯅꯕ ꯍꯣꯠꯅꯧ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯍꯤꯁꯇ꯭ꯔꯤ ꯁꯕꯖꯦꯛ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯍꯦꯟꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯕꯤꯂꯥꯁꯇ ꯍꯥꯏꯈꯤ ꯑꯕꯤꯂꯥꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯃꯣꯠ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯔ ꯑꯃꯅ ꯂꯥꯁ ꯑꯦꯇꯦꯝꯗ ꯁꯕꯖꯦꯛ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤꯕꯁꯨ ꯌꯥꯎꯏ ꯈꯔ ꯑꯃꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯂꯧ ꯍꯥꯏꯕ ꯌꯥꯎꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯃꯣꯠ ꯄꯤꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯑꯕꯤꯂꯥꯁ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯇꯤꯚꯤꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯝꯃꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯦꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯂꯤꯌꯥ ꯑꯪꯀꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯤꯚꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯊꯝꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯇꯤꯚꯤ ꯑꯗꯨꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯋꯥꯂꯤꯌꯥ ꯑꯪꯀꯜ ꯑꯗꯨꯅ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯊꯝꯂꯕꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯒꯅꯤ ꯃꯗꯨꯅ ꯃꯉꯣꯟꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯟꯒꯅꯤ ꯅꯍꯥꯛꯅ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ IAS ꯅꯣ ꯃꯤꯌꯥꯝꯒꯤ ꯑꯣꯐꯤꯁꯔ ꯍꯥꯏꯕꯁꯤꯗꯤ ꯅꯍꯥꯛ ꯅꯁꯥꯗꯒꯤ ꯑꯇꯣꯞꯄꯒꯤꯅ ꯍꯦꯟꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯒ ꯇꯤꯚꯤ ꯌꯦꯡꯁꯤ ꯂꯥꯎ ꯃꯗꯨꯅ ꯅꯍꯥꯛꯅ ꯐꯨꯜ ꯃꯥꯔꯛ ꯐꯪꯕ ꯉꯝꯒꯅꯤ ꯅꯍꯥꯛꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯗꯨ ꯑꯩꯒꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯃꯁꯤꯗꯒꯤ ꯍꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯗ ꯎꯔꯤꯕ ꯁꯤꯟ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝꯗꯨꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯂꯤ ꯒꯨꯔꯤꯅ ꯍꯥꯏꯔꯤ ꯑꯩꯍꯥꯛꯅ ꯗꯦꯜꯂꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤ ꯃꯁꯤ ꯑꯩꯅ ꯅꯪꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ ꯑꯩꯍꯥꯛ ꯂꯨꯍꯣꯡꯒꯗꯧꯔꯦ ꯃꯗꯨꯗ SKꯅ ꯍꯔꯥꯎꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯗꯒꯤ ꯂꯨꯍꯣꯡꯕ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ UPSCꯒꯤ ꯒꯦꯡ ꯑꯄꯨꯟꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯀꯅꯤ ꯑꯩꯍꯥꯛꯅ ꯕꯥꯔꯇꯣꯟ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ ꯑꯕꯤꯂꯥꯁꯄꯨꯁꯨ ꯑꯩꯅ ꯕꯥꯔꯇꯣꯟ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯅ ꯃꯊꯪꯒꯤ ꯁꯤꯟ ꯑꯗꯨ ꯃꯤꯌꯥꯝꯗ ꯎꯍꯜꯂꯦ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤ ꯄꯥꯁ ꯑꯃꯗꯤ ꯄ꯭ꯔꯖꯦꯟ ꯑꯅꯤ ꯑꯁꯤ ꯌꯥꯟꯁꯤꯟꯅꯕꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯨꯟꯅ ꯇꯥꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯔꯤꯕꯁꯤ ꯄꯥꯁꯀꯤ ꯑꯕꯤꯂꯥꯁꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯅꯥꯀꯜꯗ ꯂꯩꯕ UPSC ꯑꯦꯛꯖꯥꯝꯗ ꯃꯦꯟꯁ ꯀ꯭ꯂꯤꯌꯔ ꯑꯅꯤꯔꯛ ꯇꯧꯈ꯭ꯔꯕ ꯁꯟꯗꯤꯞ ꯑꯣꯂꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯕꯤꯂꯥꯁꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯁꯟꯗꯤꯞ ꯑꯣꯂꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯒꯥꯏꯗꯦꯟꯁ ꯈꯔ ꯑꯃꯗꯤ ꯁꯕꯖꯦꯛꯁꯤꯡ ꯁꯦꯂꯦꯕꯁꯁꯤꯡꯒꯤ ꯃꯔꯝꯗ ꯗꯤꯁꯀꯁꯟ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯗꯨꯗ ꯁꯟꯗꯤꯞ ꯑꯣꯂꯥꯟꯅ ꯑꯩ ꯅꯍꯥꯛꯀꯤ ꯒꯥꯏꯗꯦꯟꯁꯀꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯑꯩꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯅꯍꯥꯛꯅ ꯅꯪꯒꯤ ꯗꯤꯁꯀꯁꯟ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯣꯆꯤꯡꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯕꯤꯂꯥꯁꯅ ꯃꯍꯥꯛꯇꯤ ꯀꯣꯆꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯃꯗꯨꯗ ꯁꯟꯗꯤꯞ ꯑꯣꯂꯥꯟꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯆꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ IAS ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯀꯣꯆꯤꯡꯁꯤꯡ ꯑꯗꯨ ꯌꯥꯎꯕ ꯇꯥꯔꯦ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯑꯕꯤꯂꯥꯁꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯟꯗꯤꯞ ꯑꯣꯂꯥꯟꯒꯤ ꯀꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯟꯗꯤꯞ ꯑꯣꯂꯥꯟꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯄꯥꯎ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯁꯨ ꯄꯥꯁꯀꯤ ꯁꯤꯟꯅꯤ ꯑꯕꯤꯂꯥꯁ ꯃꯍꯥꯛꯀꯤ ꯁꯕꯖꯦꯛꯀꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯃꯊꯥ ꯀꯟꯅ ꯁꯥꯔꯤ ꯒꯨꯔꯤꯅ ꯃꯈꯣꯏꯒꯤ ꯄꯤꯛꯂꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯟꯁꯥꯡ ꯊꯣꯡꯂꯤ ꯒꯨꯔꯤꯅ ꯑꯕꯤꯂꯥꯁꯄꯨ ꯃꯊꯥ ꯁꯥꯗꯅꯕꯁꯨ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯑꯗꯨ ꯑꯕꯤꯂꯥꯁꯇ ꯃꯍꯥꯎ ꯌꯦꯡꯅꯕꯁꯨ ꯍꯥꯏ ꯑꯕꯤꯂꯥꯁꯅ ꯒꯨꯔꯤ ꯅꯍꯥꯛ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯒꯨꯔꯤꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯗꯨꯅ ꯒꯨꯔꯤꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯏꯟꯁꯥꯡ ꯑꯗꯨ ꯊꯨꯝ ꯌꯥꯝꯅ ꯌꯥꯛꯂꯝꯃꯤ ꯒꯨꯔꯤ SK ꯑꯕꯤꯂꯥꯁ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯥ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯔꯤ ꯒꯨꯔꯤꯅ ꯍꯥꯏꯔꯤ ꯑꯩꯍꯥꯛꯇꯤ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯟꯅꯩ ꯁꯕꯖꯦꯛ ꯑꯃꯍꯦꯛꯇꯃꯛ ꯂꯧꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯒꯇꯤꯅ ꯂꯧꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤꯅꯤ ꯑꯩꯍꯥꯛꯅ ꯂꯧꯔꯤꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯒꯨꯔꯤꯅ ꯍꯥꯏ ꯑꯩꯍꯥꯛꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤꯅꯤ ꯅꯍꯥꯛꯅ ꯗꯤꯁꯤꯖꯟ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯑꯩꯅ ꯂꯥꯏꯍꯟꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ ꯅꯍꯥꯛꯅ ꯁꯕꯖꯦꯛ ꯑꯗꯨ ꯈꯟꯕ ꯃꯇꯝꯗ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕ ꯉꯝꯒꯗꯕ ꯅꯍꯥꯛꯀꯤ ꯏꯖꯨꯀꯦꯁꯅꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟꯒ ꯆꯥꯟꯅꯕ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯅ ꯐꯪꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯁꯦꯜꯐ ꯂꯔꯅꯤꯡ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯔꯒꯅꯤ
Hoi, adubu nahak afaba oja amadi darka oigani. Hojiki matamda Jorna charja yaudana kana amatan Arjun oiba ngamlaroi. Hariba quality sing asi jenba subject adu nahakna khangadabani. Maduda Abhilash na adudi ahakna khangaduriba subject asi karambano hangi. Madudagi guri adu saurakle. Nahakna chamamnabariba asi karidano. Subject amma phawba nahakna decide tawba ngamde. Aduga nahakna karamna IAS oigani. Leba asibu nahakna manghallagadawre. Nahakna chaluriba state kudimak loinamak fail oiragani. Tanja aduda gurigi phone da Pragati call laktuna Pragati manakta chatkre. Abhilash ka adudagi chatke tawi adubu SK na mahagna iriba sareng adu pareng anita orabasu tana bahai. Adubu Abhilash na yadre. Maduda SK na mahagna iriba sing adu matanda ta pazay aduga amuksu ayakna iriba si karino haiduna matanda hamak sonjarami asumna sila silo. Abhilash ka adudagi tholaktuna makhoina leiriba building adugi terrace mathakta tuminna leptuna lei. Tanja aduda Sandip su laktuna Abhilash ta kari taure haina hangi makhatana nahangni UPSC tharuriba asi nahaki aranba phiremni haina khallabra nahaki chamamnaba maithong asina phajaraba numidangi phajaba sibu manghalle haiduna Abhilash ta hairami aduga amuk Sandip na makhatana hairi bureaucrat haibasi karino IAS haibasi miyamgi survey ni nahagna IAS oiraba matamda nahagna miyamu seva tawgani maduda Abhilash na mi ayamana IAS oinariba asi sakti gidamakni Sandip na makhatana hai sakti na miyoibana bulb ngalhalli aduga bulb ki mangal adu miyamda amu fanghalli karigumada sakti asina punsi phawu manghanba yai sakti karamna sizinnagadage haibasi nang nasana lepchagadabani fare masi thamkrasi nahagna IAS oiba pamliba si kariginu haibadu engonda hayu Abhilash na khummi aina aigi leibakpu seba tawba pambagini Maduda Sandipna masi yamna common noiba paukhum amani masi mipum khudimagna hainai aisu hai masidi mentor adubu impress tawna bahaibani aikhoi khudimag leibaki seba tawribani cha yonmadagi hauraga businessman lomi singsuni tax piriba sisu leibaki sebani IAS oiraga leibaki seba nangna karamna tawgadoribano masi lambel amani adubu IAS oiba ngamba miyoisingna nangna haiba adugum makhoisu tawba ngamgani nangna IAS oidaba yadriba si karino atai IAS na tawba ngamloidaba nangna tongana tawdriba si karino haina Abhilash ta hangi maduda Abhilash na khumi tasengbadi ai mamangda asigumna amuktamak khankhidri masi nahangna khangadabani nahangna IAS oiba pamliba si karino haibadu nahaki interviewer adudagi hena nahangna khangadabani asumna sinna silosile mathangi sindawriba sina Sandip ki kahadani Abhilash na Sandip ki yadraba radio dubu sembiri Abhilash na hangli Sandip ki optional subject asi karino mahak hauji mahak ki optional asi electrical ni masi hongdokpa pamle masina maram oiraga mahakna ahumlak fail oikibani mahakna wrong subject asibu khallure hai maduda Sandip na wrong subject haibasi karino hangi Abhilash na wrong subject haibasi ayakna mark yamna fangdaba subject tuni khummi maduda Sandip na muk hai nahaki girlfriend leibra nahaki girlfriend atuda nahakna matam amadi nahakna interest leirabadi girlfriend aduna su nangbu nushibigani adubu nahakna girlfriend atuda nahaki interest leitraba matam pibidraba girlfriend aduna su nangbu kainagani nangi nanaktagi lapna chatkigani masiga nahaki subject aduga su chop mane nahakna subject sing adubu nikthina parabadi subject khudingmak wangna fangani topper singna masi khangi aduna makoina topper oiribani nahaksu thajaba thamu haiduna Abhilash bu pungning thogat pirami Abhilash su maduda yarami amadi mahaki chamamnaba adu kokle haiduna mahak harau jarami wathangi shinda sidana mayamda mamangdu hanjakiba guri amadi SK gi oiba present gi senadugi makha taruk pasaruk aduni SK na guris Marius koba makoi gi UPSC gi marup sing adu yauba WhatsApp group amakak semlami maduda Abhilash su yaurami SK na semni ba WhatsApp group adu urubada guri gi maithong asi khaji khwerang khoshauna badu utli aduga SK da mahakna hai karigi ayaki luhongbada Abhilash bu kauribano mahak yamna chokthokpa misak amani mahakna kedungda reply pirakloi haina SK na gurida mahaki phone adu yengna ba hai gurina mahaki phone adu yengbada Abhilash asi typing tawduna leirami SK na mu makhata na hai nakhoi animak aina muna khangi aikoi asi angang oringe gi marupni madu mahaki asoibani adu oirabasu mahak thamoida fattaba misak amadi oidabani
Ngaihakki matung Abhilash asi group adudagi lep chatkhre. Madu Gurina SK da uhalli madudagi Guri amasung SK gi asawbu maithong adu miyamda uhalli sumna sinna siloshinbaga loinana Aspirants season 1 gi ahanpa episode asi matang asida loishinjare makhal mathelni losingni channel asigi makha tarakpa episode sing amadi atopa video sing damakta tabiriba singna channel asibu subscribe tawinaba loinana like amadi share tawinabasu channel asigi maikaidagi nolobna ningsingjari.